Welcome to Real Voice. Ukraine ki landa China na fikhan manung da leiraga khutlai Russia da supply ta wi haibase NATO country ki leader singi achet pathajabani. Haukiba February ki tang Mari 2023 da Wall Street Journal na report ama phongki China ki company kaya marom na Russia ki defense company sing da supply piri. Supply ado chawraba amount gini amasung Russia ki army sing na same sagadaba lan ki kuchu khulai singi machagni. It means Western sing na thajay China openly Russia ga loina na war asida chong tharak trabasu manung de involve oire maram asina China da US ki market ki warning tawbaga loina na China ki company khara de yeng silagani haikibani madugi Chinese company sing ado US ta ki material angam balawragaran tawi ngasi India ki news media TV9 Bharat Bars na hai madudi international media kaya gi headline oire hojik China backdoor dagi Russia ki mateng ki damak sanglak le haibase Daily Star, South China Morning Post, CNN, Washington Post, amati atai news channel kyana chap manana hairi China na arot pada Russia ki tamak gola barud amati war ki material dharakli. Side amati Ukraine ki help ki tamak NATO ki member country singna Ukraine the sen glori na khuchu khulai kaya help tautuna lakli haibase arot pawanate. Hojik Russia ki damak China changlakli hai basina amuk achobo wafam ma ohelle mukhoida madudi Ukraine war sida mahasakti China entry oire haiduna channel ke adam asitani charcha hojik German gi newspaper Air Spiegel gi matungina Russia na China dagi ZT-180 drone lawrak pagi contract sign tawna kre manungda report sing makhata na hai Iran dagi drone laktabana Russia na China ki drone asibu purak pagi manung da wa loishin na bani. Samna hairabada West sing yamna nungaiti China na manung da Russia da lot help pi haiduna. Amuram da France ki President Emmanuel Macron na ngasi haiki mahak China da satkani amasung Russia na Ukraine sa taribala na se loishin na ba China bu haihan gani. Macron na wapama se China na lan ase karam na loibe yai hai bagi possible point tara ni thoi kak puthoraki madugi matung da hairaki bani China ki point sing adabu Ukraine amati West country sing yaning de amram da Putin na hai NATO Ukraine ki war asida saruk yari amasung ammunition yolaga lan asigi saktam hantabalaitri Russia bu West mayam pulaga nam thaki ka drama si wahang ama oi de badinati hojik phaw ki oina di Putin amati magi government da thauna amati lingjel mang bagi khudam amata udri marwai na makoi ki Wagner group na Ukraine da lepta nairi hojik ma Ngasi Women T20 World Cup chatri final da India di yobung amhodre semi final di yorakibani Australia amati South Africa animak ngasi gi T20 da sanaragani amasung ngasi phawbuda kari history create oikre nation ani ase T20 da women gi oina madu da mit yang amatang Australia gi oina South Africa gi against the T20 World Cup the 6-0 gi record dai T20 2009 da World Cup ase horakpani South Africa gi oina ngasi gi asina han World Cup ni hojik phawda Australia na T20 World Cup mangarak ngamkre total tarirak ta sanakri ngasi gi players interest oini so thanks for watching